Kuki Millitant Singna Indo-Myanmar border town Morehda Matung Togduna Lairiba State Police Amadi Commando Singda Ngarang Numidang Athengba Faoba Leptana Akanba Mongda ambush Torakre RBG Faoba Kapsinduna Landarakhi Bagaloinana Nakal Anigi Marakta Athengba Faoba Akanba Mongda Nongmai Kapnaki Hairi IT News na Thogdok Thofamdagi Fangba Pauda Laijon Turf Mapada Akanba Mongda Khutokna Ringai Cherakta Commando Singna Laijon Turf ki Akoibada Round Kwesinduna Kuki Kutlai Paiba Singadu Fana Bukhotnaki Adubu Moreh Ward Number 7 Chawang 5 Village Moreh St. George School Mapa Amadi Atopa Maikai Ahumdagi Kuki Kutlai Paiba Singna Commando Tamna Nongmai Kapsilakpani State Force Masing Yamdabana Laijon Turf Round Koisilam Labasu Maning Halaktuna Moreh Town Tamna Yausilaki Hairi Nakalanida Akanba Mongda Khutokna Ringai Cherakta Assam Rifles na loudspeaker Singna ceasefire Lauki Adubu Kuki Kutlai Paiba Singna drone Singna State Force Singda Makatana Landarakna Bahotnaraki Hairi Pawasina Makatana Hai Numidang Athengba Pung Taramatoi Makairom Tabadasu Kuki Kutlai Paiba Singna Lethot 2-inch mortar na chingba Mapangal Kalaba Bom Kaya State Force Tamna Kapsilaki State Force ki Maikai Dagisu Nongyai Matung Pung Ani Faoba Khuthanki Morehda Ngarang Yum Ani Maina Chakiba Adusu Kuki Kutlai Paiba Singna Masana Kapa 2-inch mortar da Masagi Yumda Tashinduna Pokhaibadagi Yum Singadu Chakibani Hairi Pawasina Hai Kuki Kutlai Paiba Singaduna Numidang Athengba Pung Taramatoi Minute Nifurom Tabada Morehda Laiba Commando Berekta RPG Kapsilaktuna Landarakhiba Aduda Commando Singna Lairiba Room Manungda Pokhailaktuna Pochai Ayamba Akayatoi Nangkibaga Loinana Commando Personnel Mari Asokapan Nangki Soklaba Commando Personnel Mari Adu Morehda Laiba Assam Rifles ki Hospital da Laikandaki Hairi 이 가리지 우직 빠라가 실내래 빠래 드라이버 마파는 다르지 나랑이 거기 스페셜 커맨도 유닛 모레게 RPG 카페이도 시대기니 홍시다 카пом가 손도 시엔기바 아니 손시다주 BSF 아듬 아시 빌딩다주 BSF니 라이지 가와이나 시대 BSF 레라가 시다 카페이니 미터 양카이보 파다바 하이타레 아도 카피나 아시기 시다 통나오 어머 레이제 또 시기 통나오 지다니 빨리지 시기 통나오 지다 시다 파워가네 이거 이붕다 떠오르지